Welcome to Real Voice, the world news Karalominasi. German gi Hamburg da nupa amala Johabas witness over all the Gilagaga flying to the wake up Shilagaga meter Maduda Pop Nang Amasiori. Shocking news. Jehovah's Witness Haidise Christian sect amani world lady majority Christian sing asiga mokoiga khara khenai shooting ado political ga maram khara su lainai hainai Jehovah Witness chatpa kangrupna masing khara likna lai prithibida Lithuania na hai lakodoribu Olympic asida Russia de Belarus ke athlete sing yauhan gano IOC na di Russia gi sanaroi sing bus yauhan si hairubani adubu masida athatpa kaya marom na tawnarakhi Russia na handak fajana amuk Ukraine bu nei hatle Bakhmut lore audagi hanadagi makhoina kolaba mafam sing su thadoktre Ukraine na thoina handok pusungamdi Russia na nong nini sida long range missile marpuina kapsin nakhi makhoina amadi Bakhmut lor batungda ke lom da sulandam hore West country sing na Russia bu thatpagi hotna puna makhojik phawda mai pakte hai piaroi Britain ki prime minister Rishi Sunak na hai mahak na France ki president Emmanuel Macron ga unabada China amadi Russia ga manungda pulliba mateng pangnariba amadi oiriba lana siki maramda ngangnagani Russia gi army singna asuk ingla matam sida Ukraine salaga lan chathariba amadi Ukraine gi mi singna mafam kaya facility kaya mangki duna khangliba awabagi wari yamna laikre DR Congo da M23 ko militant group ka government ki force ka kap khaina baram moiraga laire ba public lak ahum da hena masa gi nung sijerba khun mayum makai thadok tuna chena batari 2021 da gi sagat narak pa ihoni North Kiber amadi Ituri ko ba Congo gi lamdam masida sagat nari mafam ani ase launa bhot nari militant sing asina maram asina mafam sida military rule oiduna lak kibani mafam sigi missing amuba ngaktani laire yamna wanare Georgia da hadak sathiba protest ama chathakre masigi maram makoi government foreign agents bill koba ama nauna launch tawge tawrubadagini madugi bill aduna public ti yamna sokpa yadni foreign dagi paisa lakpa masidi yamna kupna yang sinbagi ofamni masigi bill ase Russia na so hana pass tawki hairi makoi gi public sing na hai Russia gum tawrakera Foreign dagi funding toraga thabak thoram toriba kayana madugi bill adubu karamna yagani protest ngak pangamlaktana makoi government na voting tawnarbagi tungda mayamna public ki support hena ubadagi bill adubu lautapataki Iran amadi Saudi Arabia yanadabu kuirakle Lebanon Syria Yemen asida leiba Shia sampradaya ki mi singa Sunni kanglup ka thinabadagi amada tongsinna khibani leibak ani asigi relation tat khibani adudagi Shia amadi Sunni Muslim masen oiragasu akupwa kharada yamna khenabalei aduna amat oibangamdi handak China da mediocre oiraga Beijing da mifam kribawdagi leibak ani ase politically relation amuk faragani haikre embassy hangnaragani thani sigi manungda aduga ana traveling ama resume torgani Shia kanglup sing Sunni singa yamna maruina chatliba dharmastan singbu thausade Shia kanglup singna Sunni singna yamna maruina ningliba amadi chatliba dharmastan singbu thausade makoi gi oina Iraq da leiba Karbala ki maru lekangla yamna maruiba lawi Afghanistan ki awak thangba maikai da leiba Balkh ko province asida oiriba governor adugi Ming Daud Muhammad Kawi Nahan suicide bombing amada mahak laikide magaloyana khara amasu sokhi naki governor asig office makta changlak laga thodok adu thokan ki bani Islamic State group na response lawki thabak adu mokoin tawbani haiki Afghanistan da Taliban hadak pan basidagi violence ti khara hantai adubu mokoina santi da pan basibu thatning liba kangrup ti IS asini hairi Afghanistan da IS group asina mi yam halabani bomb pokai anduna hadak Taliban government na education da reform khara supura credo nupi freedom giwa di thoina leitri nupi sing bo university chat pagi aya pa to completely open oidri so thanks for watching